Chief Minister Nongthombam Birena Tamenglong District ki manung chana leiba tamaida State Bank of India ki branch ama ngasi hangdokre. Manipur Civil Services Combined Competitive Main 2016 की essay paper da examiner की asaba soi sijinaduna chi yi kibra haibagi chinaba leire haina candidate singna marasirati. Tha hum faubagi manungda Manipur Human Rights Commission की hangduna leiba chairperson amadi member की posting mentionaba January 3 da Manipur High Court na order thokre. Chahi Kungani Pandi Mamang the Tokiba Misi Amaga Mari Lenana Additional Station Just Fast Track Court na Chahi Humpurom Suraba Mue Ahumbu Mihat Pagi Mara Lay Haina Napoke. Narcotics Affairs and Border Napna Malim Gi Kaitel the Lupa Lak Humbudra Rom Oigataba Heroin Amadi W White Tablets in Pagatonum Crane. Amasung Sarjubala Samjit Sabamna National Women's Boxing Championship the gold medal lobata natana Best Boxing ki title to Laura Gray Laishram Saritasu gold medal lobre. Mayam Kurumzari Adom Neng Virbus Impact News ni ay Rina Tinguzamna Hauzi Pungja Sifawagi Maru Eba Pausing Mayam the Pizari. Manipur ki Chief Minister Nongthombam Birena Tamenglong District ki manung chana leiba tamaida State Bank of India ki branch ama ngasi hangdokre. Chief Minister na subdivision asigi oiba police station amadi administrative block office Artel Memorial Women's Market tamai amadi Tausem subdivision ki doctor nurse amadi oza singi oiba laifam ngasi urep uyung tamkre. Nakalamaromda Chief Minister Nongthombam Birena tamai subdivision yauna Chatpa lambi gi fibam athuba matamda phagatnaba meeting changani loinana darkar leiba senfam state ki budget tagi oirabasu kaithokani haibagi thajaba phongdoki tamai headquarters ta pangthokiba Chief Minister Nongthombam Biren bu okpagi thauramga mari leinana Chief Minister Nongthombam Biren haikibada tamai sub division gi oina amata ngairaba higher secondary school asida science stream leihallagani loinana fire service ki oiba substation amasu lakadoriba assembly session da budget ta haptuna athuba matamda lehanna ba hotnagani haibagi thajaba tamai gi miyam da piki nakalamaromda sub division asigi haujik miyam na thengnariba water supply gi oiba khudong chadaba loinana public health center matamga chanagadaba moongda upgrade tauba mas asi mari lainaba ministry singa tanaraba matung athuba matamda thabak paikhatnaba hotnagani haibagi thajaba Chief Minister na tamai gi miyam da piki Chahi kayagi matungda Manipur ki Chief Minister na tamai da laktuna miyam na thengnariba khudong chadaba hakthengna na yengshinba lakpada miyam na harau tayambaga loinana okhi ngasigi Chief Minister ki khongchet aduda Chief Secretary DGP yauna makok thongba official singsu sarukyaki Akoi state already central government has sanctioned 22,000 crores specially for the roads. Siki sishu one iba fat iba jaga sai NSC ki kampusin yam thuna moi conductor mayam do ai head yogi baga ayengla hachilai review meeting ama tawge adu yam thuna nong ta dinge mang the speed up tongna ma tawge kari gumba paisa walam lagasu paisa wat ko kari gele magasu akoi state ki dani khane kari gine hapuga hatrabisin je ai atu boda mena na batawge maramdi lambi phatradi yaroi lambi Hongna the Bagini Equi Nushina do. Lambisna Paradina Adi Equation Unaraga de Quinusina. Unadana Sauna Vaneva Saunis are neat, good communication. Manipur Public Service Commissioner Lauba Manipur Civil Services Combined Competitive MCSCC Men 2016 examination gi essay paper gi examiner gi signature da asaba signature yaubra habagi chingnaba leire amadi paper asida examiner nataba atopa mioi singna che yengbagi thabak chathari bra habagi chingnaba leire haina group of aspirant na phongdorakli Manipur Press Club ta paumi singa unaba amada group of aspirants ki convener Arvind Salam na phongdorakpada
RTIA की मखादा एग्जाम असिदा सरुक याखिबा कैंडिडेट खरना मखोगी आंसर स्क्रिप्ट सिंग तांथोक्तुना येंगलुबदा एसे पेपर की एग्जामिनर की सिग्नेचर सिंगदा चाउना खेतनरंबा थेंगनरखिबनी हाइरिबा पेपर असी एग्जामिनर अमखकना येंगबनी हाइना MPSC ना हाना फोंदोखिबसु लैख्रबनी मरम अदुना चिंगनबा खरा लैबदगी हौखिबा चही की दिसंबर की तांग अमदा कोलकाता की ट्रस्ट लैब फोरेंसिक सर्विसेस दा आंसर स्क्रिप्ट की सैंपल मंगा खक येंगशिनबा थारुबदा मखोगी रिपोर्ट की मतुंगिना हाइरिबा पेपर असी की सिग्नेचर दा मानदबा कया मरुम यावरे हाइबा खंगबा ngam हाइना फोंदोरखी पनबयाबदी ट्रस्ट लैब फोरेंसिक सर्विसेस असी इंडिया की इहान हानबा इंडिपेंडेंट फोरेंसिक लैबोरेटरी अमनी हाइरिबा लैबोरेटरी असिदा चीफ जस्टिस ऑफ इंडिया लॉ कमीशन ऑफ इंडिया की चेयरमैन अमदी विजिलेंस कमिश्नर ना चिंगबा इंडिया की मसक नाइबा मियोय कया मरुम यावरिबनी मरम अदुना हिरम असिगी मरिक अचुंबा वाफम पुथोकनबा मरी लेनबा सिंगी पुकनिंग चिंगसिलकली लोइनना एग्जामिनर अमखकना चे येंखिबनी हाइना फोंदोखिबा MPSC नसु अथुबा मतमदा सेंगदोकपिरउ हाइना अपील तौरखी 1000 थाई मॉडर्न एसे पेपर सिदा मंगा दबदो am सोइरमदी अराउंड 1000 क्याम सोइरमदैनो अदो अखोइना MPSC दा थ्रू दा यामना सी करमाइ तौरिनो याम सेंगदोकपा पामे सेंगदोकपा याम जु मतुंगदा दुगा अखोइ गवर्नमेंट दसो असुंबा एग्जाम सिदा अचौबा एग्जाम सिदा अराम तौरिसी सरकार साइड दसो मोइना एप्रोप्रिएट एक्शन लौरगा स्विफ्ट एक्शन लौबा पामे ना अखोइ सरकार दसो अपील तौरि मणिपुर ह्यूमन राइट्स कमीशन की हांगदुना लैरिबा फमसिंग अथुबा मतमदा मेंशनबा थांगतखिबा PIL की पाखुमोइना था अहुम फाउबगी मनुंगदा कमीशन असिगी चेयरपर्सन अमदी मेंबर सिंह खनबा मणिपुर हाई कोर्ट ना राय ताक्रे ऑर्डर असि लेंगाकना मपुंग फाना चना हंड्रिबा फाउबदी हनबा लैतना मायोक याखिनी हाइना PIL असिबु थांगलखिबा डॉक्टर सुरेश सेंटर फॉर फोरेंसिक स्टडीज एंड प्लेसमेंट की चेयरमैन डॉक्टर TH सुरेश ना फोंदोखरे ngasi manipur press club ta pangthokiba paumishinga unabada dr TH suresna PIL asi thangatkiba taret nipal lakh hearing chatharaba matu mamang chahi english singani tara taret ki september gi tang tareta final hearing chathaduna tha asigi tang marida court ki yathang asi lauthokibani PIL asida government of manipur gi secretary amadagi tadaba amadi inspector general of police ki rank tagi tadaba officer ani commission asida depute taunaba wafam yauri State Human Rights Commission Mapangal Kangkhat Handuna Miyam gi hak kanjanaba center asina laukalakliba khongthang asida miyamna saugatpiu haina mahakna makhatana phongtokhi हानु जजमेंट में ता ले हाई कोर्ट की जिले कलोना कोई राकेश महिरो में तोबा केस में 2010 दे लेको अदु सेम जजमेंट में ताई ताना ताना ह्यूमन राइट्स कमीशन जी हिंगम दे आइदर मदु कोर्ट न मदु प्रोबेबली एप्लीकेंट ना नतर लॉयर ना मदु फॉलो अप तौबदा खुदोंता दब खर लेबरा तौदबगी मरम न वरम गरे खलेको अदु हुजिकसु कोइ सिम राय तारे न फम लेबे यारो कोइ एकदम कोइ सेंटर की थ्रू दा कोइ प्रोफेसर कोइ मैम चंद्रा मसी फॉलो तौगिनी नोय मैडम से हेल्प दुन तौबियो हाइदि अपॉइंट तौद्रेबा मेंबर सी अपॉइंट तौद्रेबा सिबदा बा ह्यूमन राइट्स कमीशन जी हिंगत्रिबा मणिपुर को कोइ सिम कदिरु तौना फाइट तौगिनी लोदि Chahi Kungenipan ki mamangda thokiba misi amaga mari lainana ngasi additional session judge fast track court Manipur East na chahi humpurom suraba miyoi ahumbu mihatpagi maral leire haina lauthokre lakliba January gi tang 19 da karamba chairak pigadage haibadu court na leplagani additional session judge fast track court Manipur East W Tonen gi court na mihatpagi maral leire haina lauthokraba miyoi ahum adudi Sagolban Maino Laidaktagi Purkhambam Shyamnagar gi Machanupa Purkhambam Joy Kumar Ellis Sahajan Chahi Humpu Loinana Laidak Asimaktadagi Kangjrakpam Ahanjau gi Machanupa Basanta Chahi Humpu Amasu Sagolban Salam Lekaidagi Pangaijam Ibotombi gi Machanupa Ramananda Chahi Humfagani Thoini Prosecution story gi matungina Englising amaga chamapal marfutaraga mapan gi June gi tangkun ga humdogi ayupung aniga minute kuntra rom taba aduwaida thangmaiban polem lekaidagi Polem Satyajit LA Satyajit Kumar Hairiba Miyoi Asina Mahaki Mamanaba Nongmaithem Megha Kauba Miyoi Amaga Loinana Khoyathong Pukri Achauba Mapal Dalaiba Makhoigi Thabak Subam Kholadagi Mayumda Halakpada Khoyathong Pukri Achaubagi Maning Thangbalomdagi Lakba Miyoi Kharana Yotek Thangtik na Chingba Kholai Sijinaduna Polem Satyajit LA Satyajit Kumar Amadi Nongmaithem Meghabu Tamthina Furaga Hundoklam Kibani Loinana Thaudok Adugi Matangda
हाइदोक्लबदी अवाफमदा तागनी हाइनसु नोंमाइथेम मेगदा किहलमखिबनी थौदोक अदुदा पोलेम सत्यजीत एलियास सत्यजीत कुमार लेखिदबगा लोइनना महाकी अपोपा पोलेम इंद्रजीतना इम्फाल पुलिस स्टेशन दा वाकटखिबगा लोइनना केस अमा रजिस्टर तौखिबनी कोर्टना मरा लेरे हाइना लाउथोख्रबा मियोय अहुम असिगी मथक्ता मियोय अहुम अमसु केस असिदा चेनकी अदुबु केस चथरिंगैदा हाइरिबा मियोयसिंग अदु लेखिदबनी हाइरी मियोयसिंग अदुदी सगोलबन सलाम लेकाइदगी एस बोबो एलियास सोमरेंद्रो उरिपोक निंथौ खोंजम लेकाइदगी आर के सनातोंबा एलियास मोबा अमदी उरिपोक हौबम देवान लेकाइदगी ए धनंजय एलियास मोबी हाइरिबा मियोयसिंग असिनी हाइरिबा केस असी सेशन जज इम्फाल वेस्ट की फाइनल आर्गुमेंट की स्टेजदा एडिशनल सेशन जज फास्ट ट्रैक कोर्ट इम्फाल ईस्ट सिनरखिबनी मयाई काबा निशागी मायोक्ता चथबा अचौबा खोंथांग अमा ओइना ngasi नार्कोटिक्स अफेयर्स एंड बॉर्डर नापना मालिमगी कैथेलदा लुपा लाख बुद्रारोमगी ओइगदबा हेरोइन अमदी WY टैबलेट सिंग फागत पंगमख्रे फागलबा निशागी पोटलम सिंग मफम चाना चेक्सिन थमली डिस्पोजल की दमाक मैजिस्ट्रेट की ऑर्डर हेक फंगबगा मफम चाना मांगहनगनी हाइना स्टेट नोडल ऑफिसर की थौशु पूरीबा IGP डॉक्टर S इबोमचा IPS न फोंगदोख्रे ngasi बाबूपरादा लैबा मणिपुर पुलिस हेडक्वार्टर दा पांगथोकपा पाउगी मिफम अमदा IGP इबोम चाना अककनबा पाउ अमा फंगबदगी ngasi अयु पुंग 13 रोम ताबा अदुवाइदा SP नाब W बासु MPS न लुचिंगबा टीम अमना पोटलम सिंह असी समुरौ मचु होल मनाक्तगी फागत पंगमखिबनी मालिमगी कैथेलदा लुपा लाख बुद्रारोमगी ओइगदबा हेरोइन नंबर 4 ग्राम चमगागा कुन अमदी WY टैबलेट पीस लिसिंग तरुक असी लिलोंग हौरेबी मखा लेकाइदगी MK काशिमगी मचानुपा मकक मयूम हसन चही कुनगा तरुक फागतखिबनी आइन की थोंगदा टेस्ट आइडेंटिफिकेशन पीरियड मनुंगदा मियामदा मसक ताकथोकलुबा मतमदा अतोपा केसता चेनरंबा मियोय ओइरबदी वैल्यू लेतबा ओइबना फारबा मियोय असी मिया ममांगदा उथोक्तबनी हाइकी चीफ मिनिस्टर की मीटिंग मखादा निशागी मायोक्ता मणिपुर पुलिस ता चंगसिलखलिबा खोंजंग असिगी मनुंग चना निसागी पोटलम कया फागतपदा नतना निसा सिजनबा मियोय कयासु फागतुना महौशागी पुंसीदा लाकनबगिदमक रिहैबिलिटेशन सेंटर दा कया अमा थमख्रे पुलिस न चंगसिलिबा खोंजंग असिदा लैबाक मियामनसु चावना मतेंग पांगलखली हाइना महाकना नुंगाइबा फोंदोखी खोइना सुमाइन तौना फारिबा ड्रग्सिंग असे गंजाजु याउना अमदी टैबलेटसिंग से याउना कदाइदा थमखिगे हाइदना हेक हाइ अदुदा मयामना सिंगनबसु अदुमक फोंतोरकबा थेंगजै अदुगा अखोइना अइना मसिगी तंजासि लौरगा हाइजनिंगबदी फारिबा ड्रग्सिंग से करिमता मांगहंदना अखोइ थमी अंदर लॉक एंड की मालखनादा फजना थमी थमकांदा गंजागीबु ओइरसु अदुगा ड्रग अते अतेबु ओइरसु मजिस्ट्रेटुना मजिस्ट्रेट की अयाब लौरगा प्री ट्रायल डिस्पोजल हाइदना ट्रायल हौद्रिंगैगिदा सैंपल सिंजे कुइना थमगदी मदुगी गंजासु अदुगा सिदा फारिबा नब फोरम अमसी मांगकप लेगदवनिना मदु मई थादोई मई थाब मतमदा प्रेसमेंट सिंग याउना अदुमक मई थाहले प्रेसमेंट सिंग जी विनेस ओय अदुगा मजिस्ट्रेट तुना पीरे इबदो अखोई मयामदा उल्ले खोइना मणिपुरदा लैरिबा ड्रग यूजर सिंगना ड्रग सिजिनबा तोक्तुना मसामा उफाना लैनबा नार्कोटिक एनोनिमस की मेंबर ओइबियो हाइना इम्फाल एरिया सर्विस कमिटी ऑफ नार्कोटिक एनोनिमस ना अपील तौरकली मणिपुर प्रेस क्लब पाउमिशिंगा उनबदा नार्कोटिक्स एनोनिमस की मेंबर बुंगोना हाइकिबदा नार्कोटिक्स एनोनिमस हाइबसी ड्रग सिजिनरिबा अमदी चैथेंग नंगलबा सिंगी ओइबा फेलोशिप अमनी मदुगी मथक्ता मशागी कानानबा सेंदोंग थीबा लुप अमसु नते हौजिक मणिपुरदा लुप असिगी मसा 13 लैरे लुप असिना मालेमगी मफम खुदिंगदा ड्रग सिजिनबा तोकनबा पाउजेल कया संदोक्तुना लाकली असिगुम्बा लुप असिदा ड्रग सिजिनरिबा ड्रग यूजर सिंगना हंगोइबा नुंगाइतबा थादोक्तुना चंगबिराउ मसामा उ फाबा मिसक अमा ओइदुना अफाबा खुनाई अमा सेमनबा होटनमिनसि हाइकी अखोइ खुजिक वादन लैरिबा अखोइगी निसा चादुना लैरिबा अखोइगी एडिक इचिन इनाउसिंगसिदा अखोइगी हाइरिबा नार्कोटिक एनोनिमस फेलोशिप असिगी मेसेज असी योहल्लगा निसा से अखोइ तोकप याय टोटल एब्सटेनेंस ता लैबा याय अखोइ अवाबा पुंसी मयाम अमा लेलमबदु अखोइ अमुखन्ना होंगागा नुवाइना लाकप याय
ngasi Bishnupur Police ki Oshi Raju Khan luchingba team amana chaurakna ayuki pung 8:30 kunthra taba matamda chothedagi nachau panthong taba lambida achat awok sing check tauringaida yungau puraga lakpa mioi ama mahakna tonglakpa gari ga konana faraba mioi adudi nachau maning lekai dagi Laishram Kanta chahi yankhai apokpa Laishram Satrajitni Mahakaloina fagat kiba gari aduna auto rickshaw RE registration number na MN05B4741 ni thodok asiga mari lenana Bishnupur Police ki Oshi Mohammad Raju Khan na phongdorakpada achadawo sing check tauringaida yungau liter humudra rom puduna lakpada fabani hairi mahakna makhata na hai police na nisha thingbagi khongjeng asida praja miyam nasu mating pangbiu amadi praja nasu matam chana information PBU haiki bagaloinana fagat laba potlam shingadu Bishnupur Excise Department ta sinaragani haiki Sothe taba lambi sida nachau panthong mappa sida koina normal frisking checking tauringai da ari auto si lakpadagi koina chingnadana check tawba matamda local DIC liquor 70 mukse koina recover tawjabani district police na pangthok chariba nishagi mayokta chathariba driver sigi Sharukamani, Ekoi Makatana District Police Bishnupurna, Makatana Masiguma driver si Sathagigan, any Praza section Kuding Maktagi, Police Tamateng Pangbio, Amasung Ekoi, any information adoikoi, Mateng Pangjage. Health Minister Elzenta Kumarna Chahi Kayagi Matungda Tadubi Assembly Constituency ki Manung Channa Manipur Nagaland Ngamkai Manakta Leiba Bendramai Khul Yangkhulenda Ana Laying Shang PIC ama hangdoktuna miyamgi awaba kokhankre Minister Jayanta Kumarna Primary Health Center PIC hangdopagi thauramadu lairabagi ngamkhaigi makhada lairiba imung manung singi miyoi singna layeng bada sel puthoknabagi scheme chatliba January gi tang 19 Statehood Day da lauthok haina phongdoki Minister na makhata na Health Center asi 24/7 thabak tauna bahotnabiyu aduga Community Health Center on na bahotna shi haiki ngasigi thauramadu Travel Affairs and Hills ki Minister N Kaishi Health Director Dr. Rajo CMO Senapati Dr. Loli Yauna Health ki official sing amasung khulkayagi khunja singna su sarukyaki PIC hangdokpada natana Bendramaidagi parent taba lambida pung taruk lom changlaga leiba Chaka khulda sagadaba PHAC ki urep uyungshu Bendramai khulda tamlamki PIC hangdopagi thauramadu differently able persons singda wheelchair chaishu anok na chingba potlam sing khutsinaki Nakalamaromda matamamada kilometer yankhai hena Senapati Maram amashung Bendramai khuldagi khara lapa mafam singda leiba khul singna Nagaland gi parent Kohima wana laying ba chatlam badu haujikti koklagani haina PIC ama lengakna hangdorakpada khunja singna harauba phongdokladuna lengak puthagatki 25 January da koi Manipur ki Statehood Day matuda Honorable Chief Minister machuma Isha mangna 10 ambulances matu akunu procure to matu mayam yento kadori ad maru in the hill district ko yento kadori the highway ambulance today akoi nangi uri ambulance ka khena makli ambulance kar makli ambulance no have target matudi mini or mobile akoi ki health unit ma chapak chamana oxygen kap no bayawre manung da surgical ko to no bayawre ECG yang nabi yaure diabetes ki yaure loy number well equipped aki mobile clinic amagi type ta leiba makal gi adugumba vehicle 10 ambulances madu we have already procured Imphal dagi Guwahati tamna chatkiba passenger puba bus ama Senapati da lokchep amada onthabadagi miyoi 10 rom ashok apan nangkre accident adu ngasi numidang wairam pung mari taba matamda Senapati dagi khara haigatlaga lairo yauramdai gi Lokha amada onthokibani passenger singna phongdorakpada lairo yauramdagi golai duda tata truck ama yadaduna khamlaga lairambadagi bus aduna golai leibada lokha aduda onthabani haiki bus adu upambi amada panduna yamna luna onthahodabadagi ashok apandi kaya yaukide tadubugi Bendramaida PIC sangaba lakiba health minister Elzenta Kumarna lambida thengnabadagi khamduna fibam yengshinki Minister yauna mahaki escort personnel singnasu bus aduda tonglakhiba miyoi singda mateng pangki asokpa miyoi 10 rom adu minister na purakpa gari amadi lambida lakpa gari sing khamduna asokpa sing adu Senapati district hospital da pukhatuna layengki
मियामगी याइफा थौशिल ओइना सेंटरदगी लाखिबा स्कीमसिंग अमता चिथादना मियामगी मिहुतसिंगना मियामदा ममुत ताना खंगहनबा चंगी मियामगी फंगफम थोकपा हक सिंग मपुंग फाना फंगहनदबना लमदम असी चौखत लमजेंदा थिंथादुना लैरिबनी हाइना कैप्टन पीडी मिनिस्टर कराम श्यामना फोंदोखरे वाफम असिंग असी नोंगबगी ओइबा इंडियन ऑयल किसान मेला हौदोपगी थौरमदा फोंदोखिबनी थौरम असिगी अथोइबा मिथुंगलेन ओइखिबा मिनिस्टर श्यामना चादा मरीफू रूरल एरिया ओइरबा स्टेट असिदा हिरम खुदिंगमक्ता अवेयरनेस पीदुना मियामदा स्कीमसिंग असी फंगहन्नबा होटनबा मथौ ताई मियामना खंग हैबा हेनगतलक्तुना स्कीमसिंग मतिक चाना लौबा ngamlaba matamdada haunaruba leitana chaukat lambida mangthana changsilakani Minister Singh nasu Thaupuriba magi department singbu achumba lambida lakhanduna miyamgi hak phanghanaba punna hotnaminashi haiki Nakalambaromda Manipur asi chingilam oibana landslide toina thokpa amadi ban blockade tatana taubana petroleum gi potlam sing miyamna phangbada awaba hek mayuk nariba asidagi koknaba pipeline da potlam sing asi state asida yawhanba tangai fade haina mahakna fongdoki Indian Oil Corporation Limited Imphal Divisional Office amadi Lamsang Oil Service na punna khutsamnaduna anirak shuba oina mela asi Lamsang Oil Pump ta pangthokiba thoram adugi manung channa laumi singda kanaba piba stall kya hangki loinana plant protection haiba thimda mana mashing mahi marongda tin tahandaba amadi matau karamna hakchang sotaba mana masing puthokani haibagi matangda agricultural scientist Dr. M. Priyodattana laumi singda awareness piki lambi thong semgatpagi maramda oiro or natraga any praja gi chakthung matana boiro aduga elected members ingi adi praja gi phangmam thokpa hakse adi praja da khanganaba adi akoina masumagi khudong chaba haksingje matanaba uji akoi awareness piri praja bu singaba praja nabu khangaba madugi khudong chaba do adi lawba ngamagati adi sakut pai du di automatically lakadabane akoi gi di adi akoina sathanariba posidi praja se singkatanaba adi vote matamda pisa khara piraga haktu leiraga adi praja se adi singa adi akoi vote ka ba yaro haibagi wakhallonda awareness ipi de aduna manipur gi praja singda awareness pibagi daita sidi akhangba mi amana hekta piba yai Next Secretariat ki Director of Administration ki Advisor Link Officer na Draftsman Grade 1 ki Deputation basis ta ahanba pham amagi damak matik chaba miyoi singdagi application kauri Thawai yauba eligible candidate singna neki website http://necouncil.gov.in da palliba mathau taba machak single loinana application form mathakta panjakiba advisor link officer asida ngasidagi numit humpuni faubagi manungda yauhalakadabani haina chirol amada hairi ngasi ayu pung 13:30 kuntra taba matamda Sanchad Adarsh Gram Yojana SAGY gi makada Kwatha village pu model village ohenabagi damak Rajya Sabha gi MP KSH Bhavanandana urep yungtamkre Makha tarakpo oina uchara thabagi thoram amasu pangthoki thoram adu DRDA Chandel na sinduna Kwatha village ki community hall da pangthoki bani thoram adu da Technopal Assembly constituency ki MLA di Kurungthang amadi DC Chandel Krishna Kumar Anisu Kwatha gi miyam amadi Maira Paibi kayaga loina na sarukya ki Kwatha village authority ki chairman na mafam adubu model village ama onanaba thabak thoram sing paikhatpada manak nakpada lairiba khul sing amadi Morigi Praja Singh nasu mating pangbinaba wafam phongdoki Thauramadu MP KSH Bhavanandana Kwathabu model village ama ohennabagidamak paikhat payaba thabak thauram sing athuba matamda paikhat kani amadi miyam nasu government employees singa achetpa mari thamlagadi athuba matamda chaukhatpa purakpa ngamgani haina phongdoki India Pumbada Paikhatpa program amagi manung chana ngasidagi blood donor singi registration tauba BT Road Laiba National Students Union of India NSUI Manipur State Vista Haure Haina Union asina chirol amada khanghalakli hairiba program asigi buddega mari lainana January gi lakliba tangkun gamathoida Imphal gi Congress Bhavanda blood donation camp ama Jenims ka khutsamnaduna pangthoklagani haina makhatarakli Senapati District ki manung chanalaiba Chumai Village Hair Haibung Khunaugi Glory Day Cum Cultural Sports and Literary Meet ki Silver Jubilee ngarang pangthokre
Chumai Youth and Students Organization asinduna thauramadu Phaibung Khunaugi Lampakta pangthokibani. Celebrating Way Forward haiba theme da pangthokiba thauramadu da sarukyakiba Information Center for Hill Area Manipur Ichamgi Founder President N Rajendrana Fongdokibada Paumai Purup Khaktana Khundaba Phaibung Khunau Khunja Singna Mahaushadagi Leraklaba Masagi Nat amasung culture ngaktuna thamli atopa lining laishon chatkrabashu isagi nat amasung culture bu ngaktuna thamba haibasi yamna maru oi maramaduna manipurda khundariba furup khudingmak lining laishon manadrabasu aikoi amatani haiba wakalon sagatuna chawkhatpa lamdam ama purakna ba hotnaminashi haina fongdoki loinana chingi manung hanjina leiriba khunja singi yaifa thaurangi damak government ta takshin bada angamba hotnagi haiba wafamshu Rajendra Boina fongdoki Thauramadu North Eastern Council Neki HRD and EGI Director TH Silly Anthony Amasung HMG Thomi Kayana Sarukyaki. Pomai Singh Jati ki mark Manipur ki contest India ki contest Prithvi ki lapa contest yana tangba IS laitaba MCS laitaba aduna akhoi masel adum sangmana ba akhoi masel launa ringaida akhoi ki secretary da ki mapanda ki lakoi mi singna chief secretary oiba DG oiba akhoi ki government party ba MLA minister singhu ko tanar kanda administration kadai da kamaina water ki body kamai pisira agriculture lands kamai tausira horticulture ki kamai porksira tanaga da mi sing sin mapanda ki laga akhoi ki secretary loine phamnina guide tawina mi do laitamnina ka khiba MLA adudi only 5 years tongan technical mayam puthorai Nasai akoina light tamba computer tamba du loini yobo imnina madu gi poto akoi pomai jati da khar wali bra nai khalle January ki tang taraga mari Manipur Drivers Day na lakpada lona thingkraba Maoist Communist Party Manipur gi sinmi khudingma ki mafamda yaifa paujel pirakli Lal Holubasi gi standing committee gi coordinator Konghen Mangang na thokpa chirol amada Manipur gi akaknaba sinmi kanglup ama oiriba driver mayamna lauriba thodangbu awangba thakta ikai khumnaba ulagli haina makha tarakli Thodang asibu ikai khumnaba oina state asigi calendar fongliba singna numit asibu masak khangbiduna calendar da hapinaba paujel supirakli Matang swaisda break ama laujegi break ki matungda Chahi asigi December fawbagi manungda Manipur pumbada mai fanghalagani haina power gi minister TH Bishwajit na fongdokibagi paw amadi Manipur amasung malimgi tongan ba I paw sing puduna lakchege impact news pa meeting tadun review mayambu amukana taramna okchari bulletin asigi makata paw miyamda pizari Turel da fatta haudi thadaba amadi amang ashoi tawshinduna turel mochin hanba miyoi sing faduna chairak pi ba hauragani haina Manipur Pollution Control Board ki chairman Laishram Radha Kishore na fongdokre loinana pauche singda Thaubal dam gi ising pollute oire haina yaurakliba asigi haurakfam asi turel torban da leiriba miyamna turel mochin badagini haina Radha Kishore na makata na fongdokibaga loinana turel da amot akai thadabiganu haina turel torban da leiba miyamda appeal tauki Prakritri Parvaran or Ham Hairiba campaign asiga mari lenana ngasi Manipur Pollution Control Board na sinduna Ukrul District ki manung channel laiba litan sarai khongda miyam galoinana awareness program ama pangthoki awareness program aduda MPCB ki chairman Radha Kishore na turel luna na thamnaba amadi chingdagi uwa kokthokta thamnaba khunja singi pungning chingsinki Nakalamaromda Thaubal turel gi haurafam gi saruk ama oiriba litan sarai khongda cheliba turel gi ising Laukhatuna ngasi Manipur Pollution Control Board ki official singna test tauki Ahan bada litan thong mamang thangba sarukta leiba turel asigi upstream gi ising lauduna test tauki test tauba da dissolved oxygen taramathoi dasmik ahum manga phangki loinana pH value na mapan dasmik taret phangki makha tana litan thonggi makha thangba sarukta leiriba turel adugi downstream gi ising amuk hanna laukhatuna test tauki loinana dissolved oxygen ki chang taramari phangki amasung pH ki na nipan dasmik ahum phangki adubu changchetta leifam thokpa dissolved oxygen ki chang asi nipan oigadabani loinana pH value na taret oigadabani haina MPCV ki official singna fongdoraki leifam thokpa changdagi hena natraga watna leirakliba si turelda amot akai thadaba amang ashui tawshinba amadi fiju bizam tawshinbagi ni haina MPCV ki official singna hairi MPCV ki chairman Radha Kishore na hai Manipur leiriba DC sing ADC IMC tongan ba municipal council sing amadi local body sing da chi thaduna turel da fatta haudi tawdaba turel mochil haliba sing asida akanba meeting changnaba khanghankre athuba matamda akanba meeting changduna turel mochin ba miyoi sing chairak pi ba hauragani haiki
ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯗꯦꯂꯤꯒꯤ ꯌꯨꯁ ꯇꯧꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯇꯕꯗꯒꯤ ꯑꯃꯗꯤ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁꯁꯤꯡ ꯍ꯭ꯌꯨꯃꯦꯟ ꯋꯦꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯗꯝ ꯑꯦꯔꯤꯌꯥ ꯁꯦꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟꯒꯤ ꯈꯣꯡꯕꯥꯟ ꯑꯁꯤꯗ ꯂꯪꯊꯔꯒ ꯇꯨꯔꯦꯟ ꯑꯁꯤꯗ ꯇꯥꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯦ ꯇꯨꯔꯦꯜ ꯑꯁꯦ ꯐꯨꯝꯍꯤꯒꯤ ꯁꯔꯨꯛ ꯑꯜꯀꯥꯂꯤꯒꯤ ꯁꯔꯨꯛꯁꯦ ꯍꯦꯟꯅ ꯌꯥꯎꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤ ꯊꯝꯐꯝ ꯂꯩꯇꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯊꯧ ꯇꯥꯔꯛꯄꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯂꯩꯔꯤ ꯏꯝꯐꯥꯜꯗ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯨꯔꯦꯜ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯇꯨꯔꯦꯜ ꯑꯍꯨꯝ ꯑꯁꯤꯗꯁꯨ ꯑꯃꯣꯠꯄ ꯄꯨꯝꯅꯃꯛ ꯊꯥꯗꯕꯒꯤ ꯍꯦꯕꯤꯠꯁꯦ ꯃꯁꯤꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯊꯥꯈ꯭ꯔꯦ ꯅꯣꯇꯤꯁ ꯇꯧꯈ꯭ꯔꯦ ꯗꯤꯁꯤꯁꯤꯡ ꯑꯩꯈꯣꯏꯅ ꯗꯦꯂꯤꯒꯤ ꯌꯨꯁ ꯇꯧꯕꯗ ꯄꯨꯊꯣꯔꯛꯏꯕ ꯋꯦꯁ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯌꯨ ꯃꯐꯝ ꯆꯥꯗꯅ ꯍꯨꯟꯗꯣꯛꯄ ꯇꯥꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣल ꯕꯣꯔꯗꯀꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯁꯣꯂꯤड ꯋꯦꯁ ꯃꯦꯅꯦꯖꯃꯦꯟट ꯔꯨꯜ 2016ꯒꯤ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯅꯥꯜꯇꯤ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯁꯦꯜ ꯑꯣꯏꯅ ꯐꯥꯏꯜ ꯇꯧꯕ ꯌꯥꯏ ꯃꯗꯨ 2 लाख ꯐꯥꯎ ꯌꯧꯒꯅꯤ ꯆꯍꯤ ꯑꯃꯗꯒꯤꯅ ꯆꯍꯤ 3 ꯐꯥꯎ ꯑꯔꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯑꯁꯤ ꯄꯦꯅꯥꯜꯇꯤ ꯄꯤꯅꯅꯕꯒꯤ ꯃꯗꯨ ꯑꯦꯛ ꯆꯂꯥꯏꯈ꯭ꯔꯦ स्टेट ट्रांसपोर्ट अथॉरिटी ने थादोरक चिरोल अमगी मतुंगिना मणिपुर चेलिबा MST नत्रगा प्राइवेट बस सिंगी ओई थंगबा माइकई लेफ्ट साइड असी नुपी अमदी डिसेबिलिटीज सिंगी रिजर्व ओइरगनी याथंग असी खुदक्तगी चटनबा होरगनी हाइदी हौजी मा किडनी अनि फेल ओइदुना लैरिबा सुमांग लीलागी सकनाइरबा आर्टिस्ट TH नीलकमलगी किडनी ट्रांसप्लांट तौनबा सुमांग लीलाबु नुसिजबा मणिपुर की मियामना सेल की मतिंग पीबा हौनरकले हाइरी कक्चिंग कोमोल हाइरगा मियामना सु सक खंगनबा आर्टिस्ट असिबु नुसिबिदुना महाकी पुंसी कन्नबगिदमक मियामना मतिंग पांगबिरकपदा मणिपुर स्टेट सुमांग लीला काउंसिल की माइकैदगी थागतपा फोंदोरकली हिरमसिगा मरी लेनना पैलेस कंपाउंड लैबा इबोयाइमा सुमांग लीला शंगलेंदा पौमी सिंगा उनबा अमदा मणिपुर स्टेट सुमांग लीला काउंसिल की लाइफ टाइम सेक्रेटरी सौब्राकपम हेमंतना फोंदोरकपदा लमदम असिगी पुक्चेल चाउबा मियोय मरीना हौजिक फाउबदा सेलगी मतिंग पिरक्तुना अपुनबा सेनफम ओइना लुपा लिसिंग 19 दी लैरे अदुबु आर्टिस्ट असिगी हेक पोक्चबी मचानुपीना किडनी डोनर ओइदुना पांगथोकदौरिबा ऑपरेशन असिदी सेल यामना चंगदबा ओइबना किडनी ट्रांसप्लांट असी माय पाकना तौबा ngamnaba hotnabada मियामगी मिनुंगशी अमदी मतिंग पांगबियु अमसुंग कक्चिंग कोमोलदा सुमांग लीलागी फंपाकता अमुक हना मियामगी सेवा ngamhanbiyu haina अपील तौरखी प्रजा म्याम नुसीबीदुना हुजिकसे मथंग मथंग खुई सेन की तिंगबांग से लाकपा हौरे इहान हानबदा माइबम चोयोट अखोगी फर्स्ट क्लास कॉन्ट्रैक्टर PWD ना लुपा लिसिंग कुन सब कॉन्ट्रैक्टर मोंगबिजम रवि ना लिसिंग मरी पांगबिरे अदुगा नोमिता खोंगबान ताबम हुए लंपाउना लुपा लिसिंग अमा पांगबिरे सूरज थोक्सम अखोगी मिस्टर इंडिया ताखरबा इनाउसिना लुपा लिसिंग 3 लमा पांगबिरे यामबगी दमकता मियामगी तेंगबांग से लुपा लिसिंग 19 फंगबो होगजरे किडनी ट्रांसप्लांट से सुखसोय सोयदना मियामगी थौजानदगी ngमगनी माय पाकनी हाइबसे मणिपुर स्टेट सुमांगला काउंसिल की माइकैदगी थाजब थमजरी इंग्लिशिंगनी तरा मरीगी ओइना मणिपुर स्टेट कला एकेडमी फेलो एंड अवार्ड फंगदबा मियोइसिंगी मिंग लाउथोकले एकेडमी फेलो एकेडमी अवार्ड्स अमदी एकेडमी यंग टैलेंट अवार्ड फंगदबा मियोइसिंगी मिंग मणिपुर स्टेट कला एकेडमी इम्फाल की ऑफिस तगी खंगनबा यागनी हाइना चेरोल अमदा खंगहलकली नुमित 3 नि चुपना चथरकपा गौर दमेन की वर्कशॉप अमंग असि लोइसिनख्रे एकेडमी फॉर कल्चरल रिसर्च एंड ट्रेनिंग नेप्रा कंपनी की फाउंडर सेक्रेटरी ओइरिबा पुंगी लमदा इंटरनेशनल अमदी नेशनल की अवार्ड कया फंगलबा सगोल सेम सिंहजितना इंडिया गवर्नमेंट की मिनिस्ट्री ऑफ कल्चर की सेंथंग मखादा पांगथोकपा वर्कशॉप कम प्रोडक्शन लोइसिनबगी थौरम अदुदा वर्कशॉप अदुदा सरुक याकिबा आर्टिस्ट सिंगना गौर दमेन की प्रोडक्शन शो अमसु उतकी पांगथोकिबा वर्कशॉप अदुगी मतांगदा सगोल सेम सिंहजितना वर्कशॉप असी मरु ओइना लमदम असिदा ममांगैदगी लेरक्लबा गौर दमेन की शक्तम असी नोंगमनोंमगी मांगशिलकपा असिदगी कलहौनबा इंडिया गवर्नमेंट की मिनिस्ट्री ऑफ कल्चर की सेंथंग मखादा पांगथोकपनी हाइना फोंदोरखी ब्रिटिश की मायोक्ता इमा लेबा की दमक कथोख्रबी रानी गाइडिंगलुगी चामग सुपना अहुम सुबा मपोकुमन जनवरी की लाखलिबा तांग 23 कबुई मदर्स एसोसिएशन सिंधुना पांगथोकलगनी चिंगमैरोंगदा लेबा गुवाहाटी हाई कोर्ट अमदी सिविल सेक्रेटरिएट अनिगी मरक लेंगाकना पीबा मफमदा पांगथोकदौरिबा थौरम असिदा लेबाक मियामना सरुक याबियु हाइना एसोसिएशन असिना थादोरकपा चिरोल अमदा खंगहलकली प्रवेश चना मिसी की मतंगदा अचुंबा पुथोकनबा अमदी नॉर्थ ईस्ट की मियोइसिंगी मायोक्ता रेशियल डिस्क्रिमिनेशन चथबगी मायोक्ता कार्बी स्टूडेंट्स एसोसिएशन
All Assam Manipur Students Union KADC amadi Youth Forum for Protection of Human Rights Karbi Along na punna sinduna Assam gi Dipu Karbi Along da Laiba Samson Singh Ingti Park Memorial da candlelight rally ama pangthokre. BDF Singi Pithok Dala Lairiba November Amadi December Thagi Remuneration January gi Lakliba Tang Taraga Manga Fawagi Manung da Pithok Trabadi Thangnaba Numit January gi Tang Tara Taruk BDF Singi Matam Kaktaba Thabak Lepagi Kongjang Changsilagani Haina All Manipur BDF Welfare Association Athokpa Chirol Amada Khanghalakli Amadi District Taraga Taruki Association Asigi Luchingba Singnasu Thabak Lepagi Kongjang Asi Mapung Phanabagi Damak Yengshinabasu Khanghalakli Laibag asigi mafam kayada pangthoknabagum Manipurda shu National Youth Day gi thauram pangthokre Akhil Bharatiya Vidyarthi Parishad na sinduna akampata laiba Nalit ki complex ta pangthokhiba thauram asida saruk yakhiba singna haurakliba naha singna laibag asigi damak laugadaba thaudangi matangda wangangki Bishnupur District ki Deputy Commissioner Oina Pawan Yadav Thaupuba Haukre January gi haukiba tang mangada nauna DC Oina Thaupuna bagidamak Manipur government na order thokraba Pawan Yadav na hanagi DC Bobby Waikhom gangasi Bishnupur mini secretariat ta charge sinakibani amadi hanagi DC Bobby Waikhom na mahut amadi Yash ki secretary Oina promotion phangduna chatkiba sidasu mari lenaba staff singna nungaiba phongdoraki Justice J. Chelameshwar, Ranjan Gogoi, Madan B. Lokuramadi, Korean Joseph Hairiba, Supreme Court ki Senior Judge Mari Asina, Chief Justice of India Deepak Mishra ki Maung Tadaba Thabak Mataubu Hulladuna, Press Conference Amada Sithakre. Justice Chelameshwar na media da haukiba tha ahum asida oihan ningloidaba thaudok kaya thokli haina phongdoki. Loinana Justing Asi Nation Asimaktada Amadi Institute Asimak Yamna Chauba Thaudang Laibana Makoida Pamsing Piribani Makoina Chief Justice ki Mapamda Ona Tainaba Kaya Ama Oirakliba Asibu Chum Thoknaba Kaya Rakshu Taksinba Laikre Adubu Oithokpadi Laitri Haina Chaba Maramdi Phongdokdana Nakoinana Medical Council of India ki case ta Chayet Naba Khara Laiba Manba Wafam Kaya Phongdoki Hauzik Sanabagi Pauda World Silver Medalist Sarjubala Samjet Sabamna Second Elite National Women's Boxing Championship ta gold medal Laubatanatana Best Boxer ki title su laurakre Haryana gi Rohtak ta pangthokliba championship asida yumbu oiriba Haryana gi Ritubu Manipur bu represent tauriba Sarjubala na point manga sinoda maithiba piramduna gold medal laubangamkibani Amaromda Asian Games silver medalist El Sarita Devi na Railway Sports Promotion Board ki Pavitrabu Maithiba Piduna gold medal Lobangam ki All India Police bu represent Tauriba Laisham Sarita Devi na point Mari Amada Maithiba Piduna gold medal asilaw kibani. Thokchom Gyanendra Singh na Rajasthan ki Jodhpur da pangthokiba Yankhai ka Taruk Suba Junior Mr. India Bodybuilding Championship ki overall champion oirakli. Hairangoi thong maibam lekai dagi Tiaish Munindro Singh ki machanupa Tiaish Gyanendra Singh chahi kungamathoina KG Marifuri ki category da gold medal laurakibani. Gyanendra bu ngasi mahaki mayumda All Manipur Bodybuilding Association Ambana harau tayamna okre Ambagi Secretary General IBP na phongdorakpada Gyanendra si thangmai banda laiba Mountain Gym dagi haurakibani. Championship asigi finalist nipan gi manungda mahakna khwaidagi makok oiduna overall champion tabangam lakibani. Championship asi tha asigi tang taret amadi nipan da Jodhpur da pangthokibani. Ex Polo Club Wangkhayamadi Manipur Polo Sports Club Team B Arena Kuntramari Suba Man State Polo Tournament ki final da lamba taunaragani. Sagol Kansi, Sagol Kangje Yokatsi, Mapal Kangje Bung Semkatsi Haiba Wakalonda All Manipur Polo Association Sindu Nangasi
Mapal Kangjebungda Sanakiba Polo Tournament asigi ahanba semi-final da Ex Polo Club Wangkhaina Manipur Police Sports Polo Club Team Ebu Panjil Tara Mari da maithiba piki tournament asigi final chathakraba Ex Polo Club Wangkhaigi Sanaroi P Ojitna ahanba chakarda Panjil ani amadi ani shuba chakarda Panjil ama El Atangbana match asigi ahanba ani shuba amasung mari shuba chakar singda Panjil amamam TH Jacob nasu match ki ani ahum amadi mari suba chakar singda Panjil amamam aduga El Tolong Kombana ahum suba chakarda Panjil amaga chankibani Maithi Hauraba Manipur Police Sports Polo Club Team Egi Panjil Mari aduna S Bimol amadi TH Ranjit Anina Panjil ani chanki Chatharakliba tournament asigi ngasi sanakiba ani shuba semi final dana Manipur Police Sports Polo Club Team B gi sanaroi T Pradeep Kumar na match asigi hanba ani shuba amasung ahum shuba amasung mari shuba chakar singda Panjil amamam M Jawana match ki ahanba amadi ani shuba chakar singda Panjil ama TH Nongpongan banasu match asigi ani suba chakarda Panjil ani aduga H Abung Khumana ani suba chakarda Panjil amamam chanduna Tekcham Polo Club pu Panjil mapal ani da maithiba pibangam ki tournament asidagi mapan thokraba Tekcham Polo Club ki Panjil ani aduna M Manihar amasung TH Tombi anina Panjil amamam chanki All Manipur Polo Association sinduna chathariba polo tournament asida polo team kungamangana knockout basis da akan balamba taunari tha asigi tang tara marida chathariba polo tournament asigi final match sanaragani Ahum Suba Imam Anishang Memorial State Level for aside mini boys under 35 kg football tournament LK YDA Team B Laifam Kuno Mai Pakre FIFA Under 17 World Cup da Sanaroi Boris Thangjam amadi Kumantem Ninthoingamba Anina ahanba oina football sanaba haurakiba Rising Knowledge Club Khoyathongi sanabungda ngasi sanakiba ahanba league da RKC Team B Khoyathong amadi United FC Team A Uripok Sorbol Tingen Anina match asi mai paktaba yade haina akanba mongda lamba taunaki match asigi apiba matamda mayok nariba team animakna Panjil amata chanaba ngamdana match asi draw taki chatharakliba football tournament asigi ngasi sanakiba ani shuba ligdana LKYDA Team B Laifam Kunogi Sanaroi NG Utamna match asigi kuntrama thui suba minute chankiba amata ngaraba Panjil aduna Thau Team A Thangmai Banbu Panjil amasino tamai thiba piki Yengkhom Sanjit ki Senthang Makada Rising Knowledge Club Khoyathongna sinduna club asigi sanabungda chathariba football tournament asida football team taragani pana saruk yari hayeng tournament asigi makhataba league match ani sanaragani West Bengal gi Burnpool da leiba Steel Authority India Limited na siduna chahi tara taret amadi tara mapan gi makha da leiba nupa macha football sanaroi singi oiba talent hunt program ama pangthok lagani hairi tha sigi tang taraga taruk amasung taraga tareta pangthok ka dauriba talent hunt program asida saruk yaningba sanaroi singna tha sigi tara manga fawbada masa masa gi Aadhaar card amadi date of birth certificate ki Xerox copy sing mapal kangjebung da leiba amfa gi office da pisilakpa yagani haina association asigi general secretary in charge na thokpa chirol amada khanghalakli nakalamarom chahi tara taruk amadi tara mapan gi makha da leiba nupa macha amasung nupi macha single loinana senior women gi oiba cricket coaching camp ama pangthok lagani hairi Manipur Cricket Association sinduna luwang sangmam da leiba luwang popa cricket stadium da tha asigi tara humdoi dagi tara mari fawba pangthok adaba coaching asida saruk yaningba sanaroi singna hayeng nungtilpung ani amadi nongmaizing numit ki ayupung mapan fawbada report tawraba yaragani haina association asigi joint secretary na thadorakpa chirol amada khangalakli Ahanba Haibok T20 cricket tournament Blue Hawk Khurai amadi Kasa Road Athletic Union Khamnam Kaithel ani mai pakre Manipur Cricket Association ki miching makada Langthabal Sporting Club na sinduna ngasi ayuk Langthabal Public Ground da sanakiba tournament asigi nipan suba league da Blue Hawk Khurai na toss ngamduna batting hana sanakiba match asigi apiba over kunda wicket nipan turaga ran chamaga supna mari lobangam ki Masigi paukumda match asigi ani shuba innings sanakiba Young Welfare Club Langthabal na apiba over kunda wicket taramak turaga supnagi ran marfu taraga manga khak lauduna ran mapanda match asi maithiba nangki match asida ran kunga taret amadi wicket ahum lobangam kiba Blue Hawk Khuragi all rounder Samson na man of the match taki Chatharakliba cricket tournament asigi ngasi sanakiba Mapan Suba Liktana Pakhangba Cultural Club Mayai Koibina tos ngamduna batting hana sanakiba match asigi apiba over kun yaugadaba ball mari watlingaida
wicket taramak turaga supnagiran marfu tara taruk khak lobangam मैच असिगी अनीसुबा इनिंग सानकिबा कसारोट एथलेटिक यूनियन खमनाम कैथेलना ओवर तरागा तरेट का बॉल मंगादा विकेट मरी खक तुरगा माई पाकपगी रन मरफु तरागा मापन लौदुना मैच असि विकेट तरुकता माई पाकपंगमखी मैच असिदा कसारोट एथलेटिक यूनियन खमनाम कैथेलगी ऑलराउंडर अजेना विकेट मरी अमदी रन तरागा निथोय लौदुना मैन ऑफ द मैच ताखी चथरकलिबा T20 क्रिकेट टूर्नामेंट असिदा क्रिकेट टीम कुनगा माथोइना सरुक यारी हयेंग चथरिबा T20 क्रिकेट टूर्नामेंट असिगी मखाताबा लीग मैच अनि सानरगनी जनवरी की लाखलिबा तांग 13 दगी हौदुना 12 सुबा खांगेंबा फुटबॉल ट्रॉफी कुमजा इंग्लिसिंगनी 19 कियामगई यूथ पायोनियर क्लब न सिंधुना कियामगई हैबोंग मखोल लंपाकता पांगथोकलगनी हाइना क्लब असिना थोकपा चिरोल अमदा खंगलगली हाइरिबा ट्रॉफी असि पुन्ना टीम 13 ना सरुक यादुना नॉकआउट बेसिसता पांगथोकनी हाइरी आर्मेचर तोंग इल मूदो एसोसिएशन ऑफ कंगलैपाक की सानरोइसिंगना मेडल कया लौरखरे यूपी की गाजियाबाद जनवरी की हौकिबा तांग 5 13 फाउबा पांगथोकिबा 9 सुबा सीनियर नेशनल तोंग इल मूदो चैंपियनशिप इंग्लिसिंगनी 19 अमदी फेडरेशन कपता स्टेट असिबु मिहुत सिंधुना सरुक याकिबा सानरोइसिंगना गोल्ड मेडल अनि सिल्वर मेडल अनि अमदी ब्रॉन्ज मेडल अमा पुन्ना मेडल मंगा फंगलकपा सिदा एसोसिएशन असिना नुंगाई फोंदोरकली अरोइबदा बुलेटिन असि हेडलाइंस अमहना मियाम थमजगे चीफ मिनिस्टर नोंथोंबम बिरेना तमेंगलोंग डिस्ट्रिक्ट की मनुंग चन लेबा तामैदा स्टेट बैंक ऑफ इंडिया की ब्रांच अमंग असि आंगोखे मणिपुर सिविल सर्विसेज कंबाइंड कॉम्पिटिटिव मेन 2016 की एसे पेपर द एग्जामिनर की असाबा सोई सिजन अदुना ची येसिब्रा हाबगी चिंगनबा लेरे हाइना कैंडिडेट सिंगना मरासिरतनी थाहुम फाउबगी मनुंगदा मणिपुर ह्यूमन राइट्स कमीशन की हांगतुना लेरिबा चेयरपर्सन अमदी मेंबर की पोस्टिंग मेंशनबा जनवरी की तांग 3 दा मणिपुर हाई कोर्ट ऑर्डर थोके चही कुनगनिपान की ममांग थोकीबा मिसी अमगा मरी लेना एडिशनल सेशन चार्ज फास्ट ट्रैक कोर्ट चही हुकुरम सुरबमी अहुंबु मियादगी मरा ले आने लाखों नार्कोटिक अफेयर्स एंड बॉर्डर्स नापना मालेंगी कैथेल दलुपा लाख हुंबुद्रा रोम ओइगदा हेरोइन अमदी WY टैबलेट से फगत पंगमखे अमसुंग सरजुबला समजेत साबमना नेशनल वुमेन्स बॉक्सिंग चैंपियनशिप का गोल्ड मेडल लौगत नतना बेस्ट बॉक्सर की टाइटल सु लौरखरे लाइश्रम सरितासु गोल्ड मेडल लौगनी